Meetei Council Moreh gi chahi kuntramatoirak subagi mapok kuman thauram ngarang Imphal East District ki Kabo Laikai da pangthokre thauram aduda Meetei Society Churachandpur gi President Moirang Them Thoiba Khanongpok Apunba Nupilup Moreh gi President TH Imphal Meetei Council Moreh gi President Mayanglambam Thoibana saruk yaduna pangthokhi Thauram aduda Moreh amasung Churachandpur dagi lanjan naraktuna Manipur tampa ki tongan ba relief camps singda changzafam lauduna leidiba imung kaya susaruk yakhi Meetei Council Moreh gi President Mayanglambam Thoibana phongdokhibada haukiba chahi English ngani kun humdoi gi May gi date 3 da cookies singna Meetei da land haurakhiba si ahan banate cookies singna Moreh da leiba Tamil furuki Mathakta lan haukiba matamda Meiteina achauba thaudang lauduna loishinki Moreh da leiramba paite furup singi mathakta kuki singna lan haurakpada Meiteina achauba thaudang lauduna Churachandpur district fawba thindokhi Khutsem gi lan asina tungi yumbirel oiriba icha isu singda achauba mangjaba amani Khongfam handoktuna tangdu leitana leinaba kuki CSO amasung Meitei CSO na senduna santi leiba Manipur ama oihansi haina phongdokhi Myanmar gi kuki singna sel piraga Aadhaar card semba kayani khutsem gi lan laklani haiba lenga ki mari leinaba singda mangzaunana khanghanba laikre Moreh da hanjinnaba Moreh Meitei khaktada inthok piganu Moreh da karamba matamda hanjingani haiba Meitei Council Moreh na Manungda kanna hotnari Moreh gi Meitei sing athuba matamda soidana hanjingani hauzik kuki singna separate administration talibasi Phanglaroi Haiba Makhoi Khangjarabani haina phongdokhi Moreh da thoki badan mayam se me tharada ahan manateba naga ko ki thokre Meitei na chiar lodun losinba namki Tamil ga kuki gi thokre adusa koina choba daita loroga Meitei singna daita loroga dun losingi aduga paite ga koki ga thoki madin su koina choba daita logna paite sing mu chusan ko bokti dorkna waroshin porapna bada choba daita logi bado Meitei ne Haujina Meitei gi mathakta kusim gi lam ma ga loina koki silina na torpase masi matamda andolaga hanagi kusi sanana sadana udadana lamin narikeba adugumlaba idamda Manipur ma hoyanaraba sinbai se matam se thengdama labani masi matam se koki silina sin lobi ba pai adu natadana oiroi to mamada memam chandana sagatna dai rakpai base masina jai su memda achauba manjaba tungi picture da aikoi Changi pini aku tu bah, aduh bah, bapa mama tu lihat paisa, pakai punna, ando pun neraga, bahap tanah tu bah, amadi warisin korban kamjer pasal, masih pakai, atu mama tamda, koki CSO, amadi Meitei CSO singna, coba dah itu neraga, warisin korban bah, sindi bah, kami ni apa pasal, nolong nak ikai kumna, bagai loina na, miambu, kuning tinggi tu.